Kanglei Thawal Chenin bu yengri bakwai punung putaram okchari ngasigi maroiba pausing bijari pau pijaba matamda asoi aran yaukhrbasu tabiriba singnangak pigani Manipur lengak ki machum chariba kuki MLA tarana chief minister lokthokani haiba demand chusinaba watli haina thadau inpi na maral sikre Manipur lengak asibu sawgatuna lengak asigi machum chariba kuki jo MLA tarana chief minister Pham Lokthokadabani haiba demand jusinaba watli irang assembly mifam yawba ngamdrabasu lengaki bangpham thokpa singdi loina lawribani haina thadau inpi Manipur gi maikaidagi phongdorogli Kuki MLA tarana thadau amasung Mar tribe ki mahut sinbani haijaba element khara maral sirakliba adu mayek sengna sengdokpa changi MLA tara adu makoi gi assembly kendra gi miyam gi mihutla natragna akaknaba tribe amagi mihut chilibra haiba adu makoi masana sengdokpam toi Thadau inpi asi thadau tribe ki apex body ama oina thadau ga mari lenaba Manipur gi wafam da thabuk tawbani November 18 da thoklakhiba tribal MLA taragi apunba cherol adu Susanpur da base tawba ngakchau thekpa kuki MLA kharana sem saba cherol ni haiba khangmangamle matang asida haning libadi MLA sing asina thadau inpi Manipur gi ayaba yauduna thadau gi oiba wafam da khud thingjinabagi hak karisu leite karigumba MLA tara asina pukchel sengna santi gi damak hondaramba tarabadi haukiba sahi 2023 gi May 3 dagi tholokhiba hingsa gi thodok amadi ngasi oiba phibam asi oiramdabasu yai tribal MLA tarana miyambu lambi lamukna hallaga thambagi thawong ama chathaduna leiri Manipur lenga ki mayokto wafam kaya ngalaga masamukti Manipur legislative assembly gi membership oiriba asidagi withdraw tawnaba thawna adu yaudri madugi mahuta lenga ki kanaba khudimak lawduna leiri makhoi gi thawong asi masana haijaba wafam adugi ona tainabani Manipur lenga asibu sawgatuna lengak asigi ministry oiduna masum kaya saduna leiraga chief minister lokthokadabani haiba demand asi susinabu watli separate administration gi damak mangjil thana thengnari hariba asisu nokning mofam amani maramdi chief minister gi lising makha da kukijo MLA sing manungda yauriba minister sing mahusagum masagi mathau pangthokli internet data ge athingba sangdokre Jiribam Borobekra dagi kuki militant singna phaduna pukiba angang yauna miyoi taruk tamthin hatlaga jiri turelda thadarkhiba thogdok adugi matung tha asigi tratruk dagi district taretta internet data gi athingba thamlakhiba adu tha asigi kunmanga phawba sangdokre Jiribam thogdok mari lenana Imphal city da orakliba law and order gi phibam asiga mari lenana Central Armed Paramilitary Force ki company taruk deploy tawri haina official oiba paw amana hairi Manipur lenga ki Commissioner Home and Asokuma na thokiba order amagi matung ina tha asigi tratruki nimidang waram pung 5:35 tabadagi Imphal East, Imphal West, Bishnupur, Thawbal, Kaksing, Kamjong, Suchanpur district ta tangkak 9 athingba asi thamlakibani po oina public interest ta makha ta na pamdaba thodok sing thoktanabagi damak tha asigi 15 gi nutil pung 5:35 phawba internet ki athingba asi sangdok le hairi Asiba haksang khusinadriba phawba Pripak Pro sangba thingle haina hairoki miyamna warep lawkre tha asigi kungani thoida lona thingkhraba lalahulu Pripak Pro na maral leire haiduna ahakpa cherak pikraba Thawbal district ki hairok part 2 kaithel maningdagi Saikom Santikumar Elias Tensuba sahi kulumdoi apokpa sanayama misiga mari lenana ngasi hairok kaithelda hairok miyamgi oiba achawum pham ama pangthokriba mifam aduda Pripak Pro hairok ta sangda athingba thambagi warep yauna tongan warep sing lawki ngasigi mifam aduda wangang khiba miyamna Laikidraba Santikumar da Pripak Pro na sirakliba maral asi yamna kanna yaningdaba phongdok khibaga loinana mi amabu sirba matungda imungi mi amata khanghanba leitana maral ama sijillaga press note tholakbabu hairok miyamna pendabo phamsing phongdoknaki jik lalholup asigi maikaidagi imungi miyoisingda Santikumar gi thawa yaudra bhaksang adu thiraklaganu hairakpa leibana Santikumar gi apokpa na masagi karma phawudi pangthokpa pamjabagi wafam thamki mifam aduda lawkhiba atai warepsing adu sirba matungda press note thoktuna maral sijinba hairoki miyamna yabangamloi hairok miyambu karisu leitana lawbani haina lawgani Pripak Pro hairokta amuk ana sanghandaba Santikumar gi asiba haksang hairokta nimit mangani gi manungda khusinaba karigumba party na asiba haksang khusinaba ngamdrabadi hairok miyamna lawkhlakpa khongjang khudingmak Pripak Pro na masana yagadabani Manipur da leiriba luk khudimak na maral leire haina sibga chairak haibadi capital punishment pibagi chanabi asi amuk ana review tawbirga miyoi amagi punsigi mamal khangna thabak tawgadabani haiba sida warepnaki ngasigi mifam aduda hairok municipal council ni chairperson vice chairperson
काउंसिलरसिंग अमदी हेरोक पार्ट 1 2 अमसुंग 3 गी पढ़ानसिंगसु सरुक याकी इंडिया ऑफ मणिपुर काहेंदनबा लमदम असिगी फुरुप खुदिमक खनबा मथौ तारे हाइना सकनाइरबा फिल्म मेकर अरिबम श्याम शर्मन फोंदोकरे लमदम असिदा थोकलिबा था तरागा मापन सुरुकलबा इरांग असिदा नुपी अंगांग सिंगबु मिनुंगसी लेतना तमथिन हाटपगी थवंगबु यानिंदो फोंदोक लोइनना लेखिद्रबसिंग अदुगी असुम वयल पियु हाइबा डिमांड तौरदुना तोंगान बलमदा थबक तौरिबसिंगना ngasi कैसामपात पुंदुना वकत मिफम पांगथोकरे वकत मिफम अदुदा सरुक याखिबा सकनाइरबा फिल्म मेकर अमदि तरागी चैसुगी एडवाइजर अरिबम श्याम शर्मन हाई मणिपुर खुंदामिनरिबा फुरुप खुदिमक मणिपुर खुंदामिनरिबा फुरुप खुदिमक मणिपुरी ngaktani मणिपुर की हानदिक लेरकलबा आइडिया ऑफ मणिपुर असि काहेंदना थमनबा लमदम असिदा खुंदामिनरिबा खुदिमना खनबा नैनबा मथौ ताई मणिपुर की मपानदगी लाकपा साफोक कयाना मणिपुर की अपुनबी सक्तम द पिरकलिबा किबा अमदि सिंगनबा कया लमदम असिदा खुंदामिनरिबा अखोय अमत्तो ओइना अमदि हनबा लेतना थिंगनमिनबा मथौ ताई वकत मिफम अदुदा सरुक याखिबा तरागी चैसुगी चेयरमैन एडवोकेट खाइदेम मनी नहाय ngasi पांगथोकलिबा वकत मिफम असिदा मेडिकल तमलिबा महिरोय नर्स डॉक्टर फार्मासिस्ट लॉयरसिंग अमदि मरा पाइबिसिंग पुलगा अमत्तो ओइना वकत मिफम असि चथबनी चथरी वकत मिफम असि मणिपुर लेंगा की मायोक्ता नत्रगा सपोर्टर चथब नते अखोई जस्टिस पामी हाइबिसदा अमतो इन नुंसीनबा आइडिया ऑफ मणिपुर सागनबा वकत मिफम चथबनी नुपी अंगांगसिंगदा फुरुप अमगी ओइरो खुलाई पाइबसिंगना मियोइबगी चनबगी वांगबगी मायोक्ता संखिलक पथोकदोकसिंगदा अकरम मौंगदा कंडेम तवी तवंगसिंग असि अमुक हन चथरोइदबनी फिवम असिदा फुरुप अमगा नुंसीनदबा मानबा अदुगा लमहेन तुहेनबा मणिपुर थुगाइबा पामा मियोइ खरन तौरगा